ꯑꯩꯈꯣꯏ ꯍꯟꯗꯛ ꯍꯧꯈꯤꯕ ꯃꯥꯔꯆ 10ꯒ 6ꯇ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ 7 ꯐꯥꯈꯤꯕꯁꯦ NIAꯅ ꯑꯦꯔꯦꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯄꯤꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯅꯤ ꯍꯥꯏꯔꯤꯕ ꯐꯥꯔꯤꯕ ꯃꯈꯣꯏ 7ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯊ꯭ꯔꯦꯠ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯄꯤꯔꯛꯑꯦ ꯑꯗꯨꯃꯛꯄꯨ ꯑꯣꯖꯥ ꯃꯁꯤꯗ ꯃꯈꯣꯏꯅ ꯃꯤꯖꯣꯔꯥꯝ ꯐꯥꯎꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯕ ꯗ꯭ꯔꯣꯟꯒꯤ ꯀꯟꯁꯥꯏꯟꯃꯦꯟꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯄꯤꯔꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ NIAꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯁꯦ ꯐꯪꯉꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯈꯣꯏ 7ꯁꯦ ꯐꯥꯔꯤꯕꯅꯦ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯊ꯭ꯔꯦꯠ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯔꯛꯄꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦꯔꯦꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯕꯣꯔꯗꯔꯅꯤ ꯑꯩꯈꯣꯏ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯏ ꯈꯣꯠꯂꯛꯏ ꯍꯥꯏꯕꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯣꯖꯥ ꯏꯚꯟ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯟꯁꯁ ꯐꯥꯎꯕ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯦꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅꯁꯨ ꯑꯗꯨꯝ ꯐꯣꯔꯦꯟ ꯍꯦꯟ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯊꯣꯛꯏꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤꯗ ꯐꯣꯔꯦꯟ ꯍꯦꯟ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯊꯝꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗꯨꯃꯛ ꯅꯤꯡꯁꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯥꯔꯇꯤꯀꯜ 355 ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯦꯟ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯔꯦ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟꯁꯨ ꯑꯣꯖꯥ ꯊꯝꯈꯤꯕꯅꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ NIAꯅ ꯑꯦꯔꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯐꯥꯔꯤꯕ ꯃꯈꯣꯏ 7ꯁꯤꯗ ꯊ꯭ꯔꯦꯠ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯝꯇ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯄꯤꯔꯛꯄꯁꯦ ꯈꯤꯇꯪ ꯇꯥꯕꯗ ꯀꯣꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯑꯣꯏꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯏ ꯑꯣꯖꯥ ꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯁꯤ ꯌꯥꯝꯅ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕ ꯌꯥꯝꯅ ꯍꯤꯄꯣꯀ꯭ꯔꯥꯏꯠ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯊꯥꯛꯇ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯒꯅꯤꯇꯤꯁꯦ ꯌꯥꯝꯅ ꯃꯅꯤꯡ ꯍꯜꯂꯕ ꯌꯥꯝ ꯀꯨꯝꯊꯔꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯃꯈꯛꯅꯦꯕ ꯍꯧꯖꯤꯛꯀꯤ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤ BJP ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ ꯐꯥꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯦ ꯃꯁꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯩꯈꯣꯏ ꯊ꯭ꯔꯦꯠ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒ ꯃꯔꯤ ꯂꯩꯅꯕꯗ ꯄꯤꯔꯤꯕ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤꯗ ꯂꯥꯛꯆꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯟꯗꯛꯇ ꯔꯤꯁꯦꯟꯠꯂꯤ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯚꯥꯔꯠꯀꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯚꯔꯦꯟ ꯄꯋꯔꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯗ ꯃꯣꯗꯒꯦꯖ ꯇꯧꯊꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯁꯨꯄꯔ ꯄꯋꯔꯁꯦ ꯑꯃꯦꯔꯤꯀꯥꯒꯤ ꯁꯨꯄꯔ ꯄꯋꯔꯁꯦ ꯁꯤꯗꯩꯁꯤꯗ ꯁꯛꯀꯝ ꯇꯧꯔꯒ ꯆꯠꯄ ꯁꯨꯄꯔ ꯄꯋꯔꯁꯦ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯥꯏ ꯇꯧꯔꯒ ꯆꯠꯄ ꯌꯥꯝ ꯁꯛꯀꯝ ꯇꯧꯔꯒ ꯆꯠꯄ ꯃꯇꯤꯡ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯁꯣꯚꯔꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯏꯟꯁꯇꯤꯡꯗꯣ ꯃꯗꯨ ꯇꯣꯇꯦꯜꯂꯤ ꯑꯩꯈꯣꯏ ꯑꯣꯟꯅ ꯇꯩꯅꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯝꯕ ꯂꯩꯉꯥꯛ ꯑꯃꯈꯛꯅꯦꯕ ꯊꯥꯎ ꯚꯥꯔꯠꯅ ꯀꯅꯥꯗꯒꯤ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤꯕꯨ ꯑꯃꯦꯔꯤꯀꯥꯅ ꯂꯦꯞꯄ ꯃꯥꯏꯀꯩꯗꯨꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯛꯀꯝ ꯇꯧꯔꯤꯅꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯧꯅꯦꯅ ꯍꯥꯏꯔꯒ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯧꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯅ ꯇꯥꯔꯤꯐ ꯑꯩꯈꯣꯏ 25% ꯑꯩꯈꯣꯏ ꯂꯪꯁꯜꯂꯛꯄꯒꯤ ꯄꯣꯠ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯔꯔꯣꯏꯅ ꯑꯃꯨꯛ ꯇꯣꯛꯊꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯜ ꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯂꯥꯟꯁꯤ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯂꯥꯟꯁꯦ ꯃꯁꯤ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯜꯂꯛꯄ ꯊꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯥꯌꯣꯛꯅꯔꯛꯄ ꯃꯇꯝꯁꯤꯗ ꯔꯁꯤꯌꯥꯗꯒꯤ ꯊꯥ ꯑꯃꯗꯤ ꯊꯥꯎ ꯂꯩꯕ ꯌꯥꯔꯅꯤ ꯑꯃꯨꯛ ꯍꯥꯏꯕ ꯁ꯭ꯋꯥꯏꯒꯤ ꯊꯥꯛꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯤꯕ ꯂꯩꯕꯥꯛꯅꯦꯕ ꯏꯖꯔꯦꯜꯗ ꯆꯠꯂꯒ ꯐꯥꯗꯔꯂꯦꯟ ꯃꯥꯗꯔꯂꯦꯟ ꯇꯧꯔꯨꯔꯤꯕ ꯂꯩꯉꯥꯛꯅꯦꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯁꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯅꯟ ꯑꯦꯂꯥꯏꯟꯃꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯋꯥꯔꯗ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯅ ꯂꯨꯆꯤꯡꯕ ꯅꯥꯇꯣꯒꯤ ꯄꯥꯋꯔ ꯑꯗꯨꯒ USSRꯅ ꯂꯨꯆꯤꯡꯅꯕ ꯋꯥꯔꯁꯣ ꯄꯦꯛꯅꯆꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯀꯣꯜ ꯋꯥꯔꯒꯤ ꯃꯇꯝꯗ
Anis the Yautaba Misang Chungchan, but the Yautaba Santi, the Yumpam non alignment movement, pioneer Wakiba India. Adagi Iraqi land Yamatamda, Akoye Americana, Iraq the Satava land, Mayok the Taunafa and left Kiba India. Palestinian gi cause Gidamakta, Akoye Taunafa and left Kiba India. India gi Mahatma Gandhi Jina, Akwe Palestinian singi Matanda, Hiramba, France singi the Makta France Waiva, Britishers singi the Makta Britain Waiva, American singi the Makta US Waiva, Adumaina, Palestine sing Hivase Arabian Muslim sing to keep Palestine ne, Jew sing Sinama Pumsi the Changshella Aga, occupied refugee in a Changaga, occupied Toshalaga. Jews into the Palestinian sing she occupation Makada Tambane, Namdabani, genocide Tobani, Madugi Marta Indians, Palmly stand to have said, Mahatma Gandhi is in a harem of a pot never. Even Bharatiya Janata Party issue Adugumba, Atal Bihari Bas by the Prime Minister Weba Matamdadi, Adumba, Palestinian sing a cause Kitamakta stand to Kiba, India never, Aduga, Modi in a Salaga, Akui stand Israel Gitamukta stand away. Hairuri never, Adu, Hiban no Nanbaga, Iran the land Tari never. Shuma Makani lay Pakni. Aduna Adugumba, America, Aduna. Pitri Mapam Mea, Mamakata Mapam, Punamakta Makoy, Shai is in a maram, Werakanta. Laseram Balangak Mayamum in two and away talked away. Tonganba, Lepakea create town and away talked away. Hana Laseram Lepakea dismantle town and away policy program to ever. Kari the Yumpam Warakata. Makoy you ever national security among national interest the Yumpam Warakanda. Global you ever Makoy power balance, Makoy power canosation, Makoy Tongan policy program Yamon Paikale. For example, Nakoina recently Aquina we Bangladeshi government Kamina Kindai, Masiki behind the Canalami, America Leramico. America Leram, Shia Leramevo, Bangladesh and the Tokiba. Adugamba students in the letter over revolution se Masigi Matam Shida CIA Makogi army can no sing to ga any emerction interest on Ramaki pot layeva and the army do Namagi canodo Mahori Hose movement she gave my of the army do not stand Toki Dabagi Aduga my legend Hasinai government semasi canoto into Kibi Pole. How's it Akwegi recently a queen Ukibab Nepal gi Zenji gi movement se sige behind the canal lerami CIA lerami America lerami ko adi shuaina hauji Myanmar da thuiba khoi gi keno se civil war se sige marum se su CIA se masi magi oiba tongan ba political agenda myam khot leraga magi external agenda myam leraga sei tongan ba policy program myam kha thajal leine ba ara China isu thajal leine ba sige marum se da akhoi gi Christian ni chatpa Adumba Kanglup Singh Haibatare, Maruina, Israel Gasu, Kanotonaba, Akui Marilanaba, Israel Gi, Akui lost tribe Haidana Magi, tribe Taragani Tui, Labugi Banunda, one of the tribe Nihaina Launariba, Kanglupa Makui Session Lady Dana, Akui Kuki Hava, community Sulady Yaba, Sigi Sing Siga Marilanaba, Adumba Tonganba, Akui. Jalal Mama Siam Nabagi Manganda, Mokojo movement Tauri, the cookie Lepa Siam Nava. Sigi Marumda, Akwiki Israel Labaki, America Labaki Port Lady Dana. Adaga Myanmar the Leba, Akwiki Karihabatare, Kuki Adugumba, Lalo Hibatare, Sin National Organization, the Simba, Akwe Hoki Matam Kargim among the America, the Salagatonan, Tram the Simbo, Nabaki, Shu Lady Yaboko. Sissing other. Nakalamuram da Kwiki Hausiki Ukraine Harise, Ukraine Sisu Kwiki, Jew Singa, Hen connection labor, Jew Singa, Hena Marilena Batum, Lepakamaneva. Sigi agencing Mapamsi Yoshalapase, a Kwiki national threat Natri Bravo. Sigi national threat Sibo, Akweda national security Marilena, but the threat was dear Haina Ngangbase, see double standard Amasung hypocrite by statement never. Soy Matangsida BJP Amasung Akwai Hindu Twagi Aduba philosophy the Yumpam Warga Lenga Pairiba Centrigi Lusing Basing Siki Adumba National Security ga Marilena Makoigi Stanse Yamna flexible way is Karigino Ado Ade Target Laiba Kanglupsika Makoiga Manung the Aron by Azenda Libra
Laiba Kanglupsiga Makoiga Manunda understanding Lena Branatraga, Aron Vezenda Labra, Makoiga Manaba Tonganba, Kenokal Labra, Common Nueve Zenda Kar Labra. Masia Koyam seriously, Akoi Kanaba Matotai, Maruina, Haidiba, Adumba, foreign national Karakogi, national security, the threat over Monda. Akoy lamnam sida hana dagi lairiba akoy geopolitics amsung akoy internet conflict ka mari lena bada lairiba akoy miyam gi apprehension sida yumpham oirakanda haujiki India gi home minister na thamiba statement se masi amuke hena more serious akoy people da concern oi haiwa pham se sumaina hangasaki